ꯃꯌꯥꯝ ꯑꯃꯃꯛꯇꯗ ꯀꯪꯂꯩꯔꯤꯕꯤ ꯇꯔꯥꯝ ꯂꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯅꯨꯃꯥꯟ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯅꯨꯃꯥꯟꯒꯤ ꯁꯛꯇꯝꯗ ꯇꯦꯖ ꯁꯥꯖꯥ ꯃꯤꯅꯥꯛꯁꯤꯒꯤ ꯁꯛꯇꯝꯗ ꯑꯃ꯭ꯔꯤꯇꯥ ꯑꯌꯔ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯃꯦꯟ ꯚꯤꯂꯟ ꯑꯣꯏꯔꯤꯕ ꯃꯥꯏꯀꯦꯜꯒꯤ ꯁꯛꯇꯝꯗ ꯕꯤꯅꯦ ꯔꯥꯏ ꯃꯨꯚꯤꯁꯤ 2024ꯒꯤ ꯃꯨꯚꯤꯅꯤ ꯃꯨꯚꯤꯁꯤꯒꯤ ꯔꯦꯇꯤꯡ ꯈꯔ ꯄꯟꯖꯔꯕꯗ IMDbꯗ 8.2 ꯐꯪꯏ ꯑꯃꯁꯨꯡ Rotten Tomatoesꯇꯅ 86%ꯒꯤ ꯔꯦꯇꯤꯡ ꯄꯤꯔꯤ ꯃꯨꯚꯤꯁꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 12ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯃꯨꯚꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯨꯚꯤꯁꯤ ꯅꯝꯕ ꯃꯇꯝꯗ 40 ꯀꯔꯣꯔ ꯆꯪꯏ ꯑꯃꯁꯨꯡ ꯕꯣꯛꯁ ꯑꯣꯐꯤꯁꯇꯅ 330 ꯀꯔꯣꯔ ꯇꯥꯟꯈꯤ ꯍꯥꯏꯗꯨꯅꯁꯨ ꯋꯤꯀꯤꯄꯤꯗꯤꯌꯥꯅ ꯍꯥꯏꯔꯤ ꯐꯔꯦ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯇꯞꯄꯦ ꯍꯥꯏꯕ ꯚ꯭ꯌꯨꯋꯔꯁꯤꯡꯁꯨ ꯌꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯋꯥꯔꯤ ꯑꯁꯤ ꯈꯤꯇꯪ ꯊꯨꯖꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯥꯏꯀꯦꯜ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯍꯥꯛꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯐꯤꯂꯝ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯁꯤ ꯑꯣꯏꯅꯤꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯣꯇꯜ ꯑꯃꯗ ꯃꯍꯥꯛꯅ ꯁ꯭ꯄꯥꯏꯗꯔ ꯀꯌꯥꯃꯔꯨꯝ ꯍꯥꯞꯆꯤꯟꯗꯨꯅ ꯁ꯭ꯄꯥꯏꯗꯔꯁꯤꯡ ꯑꯗꯨꯅ ꯆꯤꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯨꯠ ꯑꯗꯨ ꯕꯣꯇꯜ ꯑꯗꯨ ꯊꯤꯟꯖꯤꯜꯂꯤ ꯁ꯭ꯄꯥꯏꯗꯔꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯖꯤꯜꯂꯕꯅꯤꯅ ꯃꯍꯥꯛꯄꯨ ꯆꯤꯛꯄꯤꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯣꯏꯔꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯁ꯭ꯄꯥꯏꯗꯔ ꯋꯦꯕꯁꯤꯡ ꯀꯥꯞꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯒꯤꯗꯤ ꯁ꯭ꯄꯥꯏꯗꯔ ꯋꯦꯕ ꯑꯃꯠꯇ ꯀꯥꯞꯊꯣꯔꯛꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ 1998ꯀꯤ ꯁꯧꯔꯥꯁꯇ꯭ꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯊꯣꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯤꯔꯤ ꯚꯦꯅꯤꯂꯥ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯑꯁꯝꯕꯤꯗꯅ ꯁꯤꯔꯤ ꯍꯥꯏꯅ ꯀꯧꯏ ꯃꯍꯥꯛꯄꯨ ꯁ꯭ꯀꯨꯜꯒꯤ ꯑꯆꯧꯕ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯑꯣꯠꯄꯤ ꯅꯩꯕꯤꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯏꯀꯦꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯐꯨꯊꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯤꯔꯤꯁꯨ ꯃꯥꯏꯀꯦꯜꯒꯤ ꯃꯇꯨꯡ ꯏꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯥꯏꯀꯦꯜ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯄꯔ ꯍꯦꯔꯣ ꯑꯣꯏꯕ ꯄꯥꯝꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯁꯨꯄꯔ ꯍꯦꯔꯣ ꯑꯣꯏꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯖꯗꯨꯅ ꯂꯩ ꯅꯣꯡꯃꯗꯤ ꯃꯥꯏꯀꯦꯜꯁꯨ ꯃꯍꯥꯛꯀꯤ ꯃꯅꯒꯟꯗ ꯁꯨꯄꯔꯃꯦꯟꯒꯤ ꯀꯦꯞ ꯑꯗꯨ ꯌꯥꯟꯁꯤꯜꯂꯗꯨꯅ ꯇꯦꯡꯀꯤ ꯃꯊꯛꯇꯒꯤ ꯄꯥꯏꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯥꯏꯕ ꯉꯝꯈꯤꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯔꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯦꯟ ꯑꯃꯗꯒꯤ ꯅꯨꯡꯁꯤꯠ ꯍꯨꯝꯖꯤꯜꯂꯛꯏ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯀꯦꯞ ꯑꯗꯨꯁꯨ ꯄꯥꯏꯔꯛꯏ ꯀꯦꯞ ꯑꯗꯨ ꯄꯥꯏꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯆꯣꯡꯊꯔꯛꯏ ꯃꯈꯥꯗ ꯆꯣꯡꯊꯔꯛꯄꯗꯒꯤꯗꯤ ꯃꯥꯏꯀꯦꯜꯁꯨ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯦꯛꯈꯤꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯃꯌꯨꯝꯗ ꯄꯨꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏꯀꯦꯜꯕꯨ ꯃꯄꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯉꯥꯡꯉꯤ ꯃꯍꯥꯛꯄꯨ ꯃꯊꯪꯗꯗꯤ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜꯗ ꯊꯥꯖꯤꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠꯇ ꯐꯥꯎꯕ ꯁꯨꯄꯔ ꯍꯦꯔꯣꯗ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯁꯨ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯦꯝꯃꯤ ꯅꯪꯅ ꯈꯜꯂꯤꯕ ꯁꯨꯄꯔ ꯍꯦꯔꯣ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯑꯃꯁꯨꯡ ꯇꯤꯚꯤꯗ ꯈꯛꯇ ꯂꯩꯕꯅꯤ ꯑꯁꯦꯡꯕꯗ ꯂꯩꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯥꯏꯀꯦꯜꯅ ꯑꯩ ꯁꯨꯄꯔ ꯍꯦꯔꯣ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯁꯨꯄꯔ ꯍꯦꯔꯣ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯦꯖꯤꯀꯦꯜ ꯄꯋꯥꯔ ꯌꯥꯎꯗ ꯇꯥꯔꯒꯁꯨ ꯅꯪ ꯁꯨꯄꯔ ꯍꯦꯔꯣ ꯑꯣꯏꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯉꯝ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯁꯨꯄꯔ ꯍꯦꯔꯣ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯀꯦꯜꯁꯤ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯁꯨꯄꯔ ꯍꯦꯔꯣ ꯑꯣꯏꯕ ꯃꯇꯝꯗ ꯊꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯤꯔꯤ ꯍꯥꯏꯔꯤꯕ ꯃꯃꯥꯟꯅꯕ ꯑꯁꯤꯕꯨ ꯀꯧꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯤꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯠꯃꯦꯟꯁꯨ ꯃꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯕꯦꯠꯃꯦꯟ ꯑꯣꯏꯔꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯍꯤꯡꯉꯝ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯁꯨꯄꯔ ꯍꯦꯔꯣ ꯑꯣꯏꯔꯝꯂꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯃꯩ ꯆꯥꯛꯂꯛꯈꯤ ꯃꯩ ꯆꯥꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯍꯤꯡꯅ ꯃꯩ ꯆꯥꯛꯄꯗꯨ ꯌꯦꯡꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯩ ꯊꯥꯔꯤꯕ ꯑꯁꯤ ꯃꯁꯥꯃꯛꯅ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯇꯨꯅ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯨꯄꯔ ꯍꯦꯔꯣ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄ꯭ꯔꯖꯦꯟ ꯗꯦ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯣꯏꯅꯔꯗꯨꯅ ꯕꯦꯠꯃꯦꯟꯒꯤ ꯇꯥꯏꯞꯇ ꯁꯨꯄꯔ ꯍꯦꯔꯣꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯑꯃ ꯁꯦꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯨꯄꯔ ꯍꯦꯔꯣ ꯃꯃꯤꯡ ꯑꯁꯤꯅ ꯃꯦꯒꯥꯃꯦꯟ ꯍꯥꯏꯗꯨꯅ ꯊꯣꯜꯂꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯁꯤꯇꯤ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯀꯌꯥꯅ ꯕꯦꯡ ꯑꯃ ꯂꯨꯠ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯕꯦꯡ ꯂꯨꯠ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯤꯡꯈꯤ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯊꯤꯡꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯁꯨꯠ ꯑꯁꯤ ꯌꯥꯝꯅꯁꯨ ꯀꯟꯕ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯐꯥꯎꯕ ꯆꯪꯗꯕ ꯁꯨꯠ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯒ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯃꯥꯅ ꯌꯥꯝꯅ ꯂꯥꯛꯆꯈꯤ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯂꯣꯟꯅ ꯃꯍꯥꯛꯀꯤ ꯃꯅꯒꯟꯗ ꯊꯥꯡꯅ ꯊꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯂꯦꯛꯊꯗꯨꯅ ꯇꯥꯈꯤ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯕꯨ ꯁꯨꯄꯔ ꯍꯦꯔꯣꯅꯤ ꯒꯥꯅ ꯀꯩꯗꯧꯉꯩꯗꯁꯨ ꯅꯪꯗꯤ ꯁꯨꯄꯔ ꯍꯦꯔꯣ ꯑꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯏ
तसेंना हरबा मतमदा माना ओइरिबा सुपर हीरो असी बैटमैन दगी इंस्पायर ओइबा सुपर हीरो नि मदुदगी महान लाक्टिबा गुंडासिंग अदुबु तपताना फुबा हौरे अमसुंग बैटमैन की बेतरांग लंगबगुमदा माकिसु तोंगानबा खुलाय अम लंगुना मफम मदुर लैरिबा हुरांबसिंग अदुबु तपताना सोहनखी हुरांबसिंग अदुगी लीडर अदु खतंगा हैवी मदुदगी माइकल लीडर अदु नोमै नंबा मतमदा हुरांबदुना हरे सुपर हीरो ओइबा तारगदी सुपर हीरो दि मी हातबदाइने हाइदुना हरे वह लुता मतमदा माइकल हुरांबदुबु नोमैना कापतुना हातखी तंजादुना मफम अदुगी पुलिसिंग अदुसु थोमजलखी मत उदुदा मेगामैन मफम अदुदा स्पाइडरमैन की ग्रीन गोब्लिन लगी इंस्पायर ओइदुना महाना खुलाय अम लंगथोरे मदुगी थोलकपा ग्यासिंग अदुना मफम अदुर लैरिबा पुलिसिंग अदु चप चप लेपतुना लैखी अदुबु मखोय कलिमता लेंबदि ngamkhide mahakki akoibada kari tawribano haibadu bawti khangbadi ngamjai asum tawduna mafam madurigi michael nanthoki amasung paisa sing adu police singi makuta tahawi tv gi paw sing dadi mahakpu thagatuna laiki mahna tawisi aina yada taragasu mafam asida leiriba youth amasung youngster sing nadi mahagasi hero ni haiduna lawribani haiduna tv gi paw duda phongdoktuna laiki mahana lupa karor ama huranduna pukhibadagi kallabani haiduna su thagatuna laikibani सोमा कंदना सीरी हरिबा नुपासिना एक्सपेरिमेंट क्यामरम तवे महाना ममांग थक्ता सिजिनखिबा ग्यास अदु दोस करे हेंगतुना उची अमल टेस्ट तौदुना लेबनी उची अदु पुबा थांबा ngamdabadagi ग्यास अदुदगी महाक सिबा ताखी तंजादुना मफम अदुदा माइकल सु लाई सीरीना माइकल दा चीफ फाइनल कवी अमसुंग महाना ई थोक्तुना लेबगी मोंग अदु उबा मतमदा हिदाक लौगे मफम अदुना लेरम हाइदुना है मदुरगी महाना उची अदु येंबो मतमददी उची अदु पोखाइदुना सीखी मदुरी सीरीना माइकल हरे नंगी सूट अजे हंदक्ति अपग्रेड तौरबनी याम पावरफुल ओरबनी हाइदुना हरे वह लुता मतमदा माइकलना पावर सी सूट खता यावबो पामदे अगी हक्चांग दा चंगक्तुना अगी ईदा यावदुना अगी सिंगलीदा पावर सिंग सी चेनबदुना इने पामलिबसी हाइदुना हरे तसेना हरबा मतमदा मसा मागसी सुपरमैन दौना मसागी पावर लेजबदुनी महाना पामलिबसी सीरी हरबा नुपा सी अस्तमा सुनारिबनी महाना अस्तमा नाबै मतांग से अइने हौजिक पलक्लिबगी मरमदी कोन मसिगी मरु ओइबसिन अमसु लाखिगनी मसिगी मतुंगदा सिन असि अंजनाद्री हरिबा लम मसिला लाई लम मसिला लापगी ममांगदा अखोइना स्टारिंग अमदा उरिबा सि ममांग थक्ता हनुमाना अंगांग ओनिगै मतमदा ममा मपाना महापु लुना तवे अमसुंग महांगना नुमितपु हाइनौनि हाइदुना माकी मयुमदगी नुमितपु चारोतबनि हाइदुना नुमित तमना चोंगछलक्तुना नुमितपु उमसिनखिबा मतमदा इंद्रदेवना मंगोंदा ब्रज थारकपदगी माकी मसादगी ई ड्रॉप अमा ताखी ताखिबा ई ड्रॉप अदु इसिंग मनुंगदा ताखिदुना मफम मदुदा कोंग्रेंग अमना योसनखिबनी कोंग्रेंग अदुना कुपसिनदुना सुमक थमखिबदगी ई अदु मनी अमा ओइना ओनखि मदुगी सिन अदु अखोइना स्टारिंग असिदा उबा फंगी अंजनाद्री हाइबा खुंगंग असि हनुमान गी भक्तना नंबर लैबनी मफम अदुदा हनुमान गी मूर्ति अचौबा अमसु लैरी मतांग असिदा मूवी असिगी मेन हीरो ओरिबा हनुमान हाइबसि उबा फंगी मागसि नाउरी यामना कापा हैबा मिसक अमनी मफम अदुदा योंग अमसु लै योंग अदुना मागना सागी तौरिबा हाइनौ खुदिमा अदु हनुमन्ना कक्लदुना महाना लोइना पुदुना लाई मतौ अदुदा योंग अदुसु यामना साउनिंगबा हाइबदुसु ओइखि योंगसु जीवनिना थमोइदि पालिबनिना साउबसु हैरिबनी मदुरगी महाना हाइनौसिंग अदु पोरक्तुना लंबीदा लागिबा आंगांसिंग अदुरा येंथोकपा मतमददि नंगी नमानबा कासी अदु मी खरना फुदुना लैरे हाइबगी पावसि मंगोना तमे वहाइदु ताबदगिदि माहसु साउमनखिदुना कासीगी मयुम तमना लाई कासी हरिबा नुपासिदि यामना चमजबा यामना पंगपंगजबा नुपामनी महाक्ति सन क्यामरुम लोइदुना संगोमगी करबार तौबा मिसक अमसु ओइरिबनी मफम अदुदा लाक्लिबा मिसिंग अदुना मंगोंदा टैक्स पीदे हाइदुना फुथादुना लैबनी कासीगी ममादुसु मसा सोनबा कौरबनिना लाक्लिबा मिसिंग अदुदा श्राप तौबा नतना उपाय करिमता लैजदे चम्मन हरिबा नुपासिना कासीदा नंगना टैक्स पीद्रिबा करिगिनो हाइदुना हांगी मदुदा कासीना रे संसे अने लोजबनी इरुजबीरिबनी मचिनजाक थाइबनी संगोम सुमलिबनी नंगना तौबिबरा कदवै पछा पीद्रिगिनो हाइदुना हांगी वह लुता मतमदा चम्मन थांग पुथरकपदगिदि कदवै पीरोइदिनो टैक्स अदु पीरदमनि हाइदुना कीरदुना हाइरे हंदक्ति संगोमसु यामना सित्ते सनसु मचा पोक्ते अदुना सन मचा पोक्त्रबनिना अदोमना करिगुंबा मतेंग पांगबा याबा अमतदि पांगबियु हाइदुना हाइरे वह लुता मतमदा चम्मन नंगी सन मचा पोक्त्रगा अइना कदव हाइरुबिनो हाइदुना डबल मीनिंग दा हाइरे मदुदगी कासीदुबु इसिंग अदुदा लुपसिनदुना मयामना महाकु सोल फुललगा हातके तौबगी मोंग अदुदा मफम मदुदा हनुमान लाई अदुगा मफम मदु लैरिबा मिसिंग अदु अइना नोइना नैरदमनि हाइदुना हाइरे मदुरी कासीना हनुमंता नंग मसिगी मतंगदि यावनु तुमिन लैयु हाइदुना हाइरे अदुबु मफम मदुदा हनुमान चंगसिलक्तुना मखोइबु फुगे तौबा मतमददि मफम मदुरा लैरिबा गुंडासिंग अदुना हनुमान पु तपताना पुथरे फुबो याबा फुरबा मतुंगदा महाकु इकाइबा पिरमदुना मफम मदुदगी गुंडासिंग अदु चतखि मखोइना चतखिबा मतमदा कासीगी सनाउसा अमसु पुदुना चतखि मतौदुदा
ꯑꯩꯅ ꯐꯨꯅꯒꯅꯣꯗꯤ ꯍꯥꯏꯔꯒ ꯅꯪꯅ ꯐꯨꯅꯕ ꯌꯥꯎꯁꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯅꯨꯃꯥꯟꯅ ꯍꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯍꯥꯛꯀ ꯐꯨꯅꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯁꯤꯔꯤꯕ ꯆꯦꯟ ꯑꯁꯤ ꯑꯩꯅ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯍꯅꯨꯃꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯁꯤꯒꯤ ꯆꯦꯟ ꯑꯁꯤ ꯌꯣꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯇꯦꯛꯁ ꯑꯗꯨꯁꯨ ꯄꯤꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯀꯔꯕꯥꯔꯗꯁꯨ ꯊꯥꯗꯔꯣ ꯍꯥꯏꯗꯨꯅ ꯆꯦꯟ ꯑꯗꯨ ꯃꯍꯥꯛꯅ ꯀꯥꯁꯤꯗ ꯄꯤꯔꯝꯃꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯅꯨꯃꯥꯟꯅ ꯌꯥꯝꯅ ꯉꯥꯎꯖꯕ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯤꯅꯥꯛꯁꯤ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯍꯦꯗ ꯃꯥꯁꯇꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯗꯣꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯀꯥꯁꯤꯅ ꯄꯥꯎ ꯇꯝꯃꯤ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯅꯨꯃꯥꯟꯅ ꯀꯥꯁꯤꯗ ꯍꯪꯉꯤ ꯁꯪꯒꯣꯝ ꯑꯁꯤ ꯍꯥꯟꯅꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯂꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯪꯒꯣꯝꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯀꯠꯅ ꯂꯧꯔꯛꯂꯤꯕꯅ ꯇꯥꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯍꯅꯨꯃꯥꯟꯅ ꯃꯤꯅꯥꯛꯁꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯣꯡꯃꯇ ꯃꯤꯅꯥꯛꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯈꯤꯗꯦ ꯃꯍꯥꯛꯀꯤꯁꯤ ꯋꯥꯟ ꯁꯥꯏꯗꯦꯠ ꯂꯞ ꯑꯣꯏꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯄꯨꯟ ꯔꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯑꯇꯩꯒꯤ ꯁ꯭ꯄꯨꯟꯗ ꯌꯥꯎꯔꯤꯕ ꯕꯣꯜ ꯑꯗꯨꯕꯨ ꯍꯅꯨꯃꯥꯟꯅ ꯅꯥꯎꯔꯤꯅ ꯀꯥꯞꯇꯨꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯥꯍꯟꯈꯤ ꯑꯃꯁꯨꯡ ꯃꯤꯅꯥꯛꯁꯤꯕꯨ ꯀꯥꯍꯟꯈꯤ ꯇꯥꯔꯤꯕ ꯃꯥꯔꯕꯣꯜꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯅ ꯃꯥꯔꯕꯣꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯦꯖꯦꯠꯅ ꯊꯝꯖꯤꯟꯖꯩ ꯃꯍꯥꯛꯅ ꯃꯤꯅꯥꯛꯁꯤꯕꯨ ꯎꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯁꯥꯗꯨꯅ ꯃꯁꯛ ꯂꯣꯜꯂꯗꯨꯅ ꯃꯁꯥꯗ ꯍꯤꯗꯥꯛ ꯀꯌꯥꯃꯔꯨꯝꯁꯨ ꯀꯥꯞꯍꯜꯂꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯅꯨꯃꯥꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤꯕꯨ ꯌꯦꯡꯕ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯄꯥ ꯅꯨꯄꯥꯗꯨ ꯃꯌꯨꯝꯗ ꯆꯪꯉꯛꯇꯨꯅ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯗꯣꯝꯆꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯆꯦ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯆꯦꯅ ꯃꯈꯣꯏꯕꯨ ꯔꯤꯖꯦꯛ ꯇꯧꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯦ ꯑꯗꯨꯅꯗꯤ ꯍꯥꯏ ꯑꯩꯅ ꯊꯝꯈꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯪ ꯇꯥꯔꯒꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯣꯏꯗꯕꯅꯤ ꯀꯟꯗꯤꯁꯟ ꯑꯗꯨ ꯈꯪꯅ ꯈꯪꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯃꯨꯛ ꯑꯄꯪꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯄꯥ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯤꯟ ꯀꯟꯕꯗꯨꯗꯤ ꯑꯩ ꯈꯛꯇꯅꯤ ꯈꯥꯡꯂꯤꯕꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥꯅꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯅꯆꯤꯟ ꯀꯟꯈ꯭ꯔꯦꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯄꯥꯈꯠ ꯈꯠꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯥꯎꯕ ꯀꯤꯖꯔꯀꯥꯟꯁꯤꯗ ꯁꯨꯔꯌꯀꯥꯟꯇꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤꯕꯁꯤꯕꯨ ꯑꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯆꯦ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥ ꯅꯨꯄꯥꯗꯨꯗ ꯆꯥꯛ ꯄꯤꯖꯩ ꯃꯗꯨꯗꯒꯤ ꯃꯆꯦꯅ ꯃꯄꯥ ꯅꯨꯄꯥꯗꯨꯕꯨ ꯊꯤꯅ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯊꯕꯛꯇꯤ ꯑꯝꯇ ꯁꯨꯅꯤꯡꯗꯦ ꯀꯩꯝꯇ ꯀꯥꯟꯅꯗꯕ ꯃꯤꯅꯤ ꯑꯗꯨꯒ ꯑꯔꯦꯝꯕꯒꯤ ꯆꯥꯛ ꯆꯥꯕ ꯂꯩꯌꯣꯡꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯃꯄꯥ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯟꯖꯥꯡꯅꯦꯅ ꯈꯣꯡꯗ꯭ꯔꯨꯝ ꯑꯃ ꯊꯣꯡꯂꯒ ꯌꯥꯝꯅ ꯍꯥꯎꯕꯒꯤ ꯇꯥꯏꯞꯇꯒ ꯌꯥꯝꯅ ꯂꯤꯡꯅ ꯉꯥꯡꯂꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯔ ꯄꯤꯖꯔꯤꯗꯨ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯦ ꯑꯗꯨꯅ ꯊꯤꯅ ꯉꯥꯡꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥ ꯅꯨꯄꯥꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯆꯦꯁꯤ ꯂꯨꯍꯣꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯎꯄꯥꯏ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯦ ꯋꯥ ꯇꯞꯅ ꯉꯥꯡꯕ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯃꯥꯏ ꯕꯣꯔꯗꯣ ꯃꯅꯥ ꯄꯪꯕ ꯃꯗꯨ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯆꯩꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯂꯧ ꯇꯥꯔꯒꯗꯤ ꯊꯣꯛꯑꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯆꯦꯅ ꯑꯍꯜ ꯑꯗꯨꯗ ꯆꯩꯔꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯥꯎꯒꯠꯂꯛꯏꯗꯨꯅ ꯅꯪ ꯊꯕꯛ ꯂꯣꯏꯔꯗꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯨꯄꯥ ꯅꯨꯄꯥꯗ ꯉꯥꯡꯕꯗꯤ ꯌꯥꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯤ ꯌꯥꯗꯦꯅꯦ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤ ꯃꯆꯦꯅ ꯂꯛꯁꯃꯤꯒꯤ ꯑꯅꯧꯕ ꯘꯔꯤ ꯑꯗꯨ ꯃꯦꯂꯥꯗ ꯃꯥꯡꯈ꯭ꯔꯦꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯂꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯘꯔꯤ ꯑꯇꯥꯡꯕ ꯑꯃ ꯁꯤꯔꯒ ꯃꯌꯥꯝ ꯎꯠꯇꯨꯅ ꯂꯩꯇꯥꯔꯒꯗꯤ ꯃꯥꯡ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯘꯔꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯨꯔꯥꯟꯕ ꯇꯥꯔꯒꯗꯤ ꯁꯠ ꯁꯠ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯨꯔꯥꯟꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯆꯦ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯈꯥꯎꯗ ꯍꯨꯝꯖꯤꯜꯂꯗꯨꯅ ꯘꯔꯤ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯘꯔꯤ ꯑꯗꯨ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯘꯔꯤꯁꯤ ꯌꯥꯗꯗꯅ ꯑꯩ ꯁꯦꯝꯕꯤꯔꯒ ꯄꯤꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯆꯦ ꯑꯗꯨꯅ ꯅꯪ ꯃꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯇꯞ ꯇꯥꯅ ꯐꯨꯊꯔꯛꯏ ꯃꯗꯨꯒꯤ ꯃꯆꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯀꯥꯁꯤ ꯑꯗꯨꯗꯤ ꯁꯪꯒꯣꯝ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯐꯥꯎꯕ ꯇꯥꯜꯂꯤ ꯅꯪꯗꯤ ꯀꯔꯤꯝꯇ ꯁꯨꯅꯤꯡꯗꯦ ꯀꯔꯤꯝꯇ ꯇꯧꯗꯦ ꯄꯩꯁꯥ ꯇꯥꯅꯤꯡꯗꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯊꯤꯅ ꯉꯥꯡꯉꯤ ꯃꯆꯦꯅ ꯉꯥꯡꯂꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯆꯦꯒꯤ ꯄꯩꯁꯥ ꯊꯝꯐꯝ ꯑꯗꯨ ꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯃꯆꯦꯒꯤ ꯄꯩꯁꯥ ꯊꯝꯂꯤꯕ ꯀꯧꯇꯥ ꯑꯗꯨ ꯐꯛꯄ ꯍꯧꯔꯛꯏ ꯇꯟꯖꯥꯗꯨꯅ ꯌꯣꯡ ꯑꯗꯨꯁꯨ ꯂꯥꯛꯏ ꯌꯣꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅꯤ ꯌꯣꯡꯗꯨꯅ ꯈꯟꯖꯔꯤꯕꯁꯤ ꯑꯃꯨꯛꯇꯪ ꯂꯃꯟ ꯈꯨꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯃꯄꯥ ꯅꯨꯄꯥꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯟꯅ ꯍꯨꯔꯥꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯦꯅ ꯅꯪꯅ ꯍꯨꯔꯥꯟꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯇꯦꯛꯁ ꯄꯤꯅꯕ ꯄꯩꯁꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯦꯛꯁ ꯄꯤꯊꯣꯛꯈꯣ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥ ꯅꯨꯄꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯆꯦꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥꯗꯨꯅ ꯕꯤꯡꯒꯨꯟ ꯈꯣꯡꯂꯛꯏ ꯈꯣꯡꯂꯛꯂꯤꯕ ꯕꯤꯡꯒꯨꯟ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯔꯦꯁꯂꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯅꯕꯅꯤ ꯇꯧꯅꯔꯤꯕ ꯔꯦꯁꯂꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯗꯨꯗ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤꯗꯃꯛꯇ ꯇꯧꯕ ꯔꯦꯁꯂꯤꯡ ꯀꯝꯄꯤꯇꯤꯁꯟꯅꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤ ꯉꯝ ꯇꯥꯔꯒꯗꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯃꯨꯛ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯦꯛꯁ ꯊꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯅꯤꯅꯤ ꯍꯥꯏꯕꯗꯤ ꯗꯥꯀꯨꯁꯤꯡꯗꯒꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯃꯅꯤ ꯈꯥꯏꯕꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯄ꯭ꯔꯣꯇꯦꯛꯇꯔ ꯍꯥꯏꯕꯗꯤ ꯄꯣꯂꯤꯒꯥꯔ ꯑꯁꯤ
ꯒꯖꯥꯄꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯏꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯍꯥꯛꯄꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯔꯦꯁꯂꯤꯡ ꯀꯝꯄꯤꯇꯤꯁꯟꯗ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯒꯖꯥꯄꯇꯤꯗ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯄꯅꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯗꯤ ꯔꯦꯁꯂꯤꯡ ꯇꯧꯕ ꯃꯇꯝꯗ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯊꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯒꯖꯥꯄꯇꯤꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤꯗꯃꯛꯇ ꯔꯦꯁꯂꯤꯡ ꯑꯗꯨ ꯇꯧꯈꯤ ꯔꯦꯁꯂꯤꯡ ꯑꯁꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯆꯦꯂꯦꯟꯖ ꯇꯧꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯉꯛꯊꯤ ꯆꯠꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯆꯦꯂꯦꯟꯖ ꯇꯧꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯋꯥꯟꯊꯈꯤ ꯃꯃꯥ ꯑꯗꯨꯅꯗꯤ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯂꯥꯎꯖꯕꯅꯤ ꯑꯗꯨꯕꯨ ꯒꯖꯥꯄꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯂꯥꯛꯇꯨꯅ ꯗꯣꯟ ꯊꯤꯜꯂꯤꯕ ꯑꯗꯨꯕꯨ ꯂꯪꯈꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯤ ꯔꯦꯁꯂꯤꯡꯅꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯆꯝ ꯆꯝꯖꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯍꯔꯥꯎꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯋꯥꯔꯤꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯄꯣꯂꯤꯒꯥꯔꯒꯤ ꯃꯥꯌꯣꯛꯇꯨ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯤꯍꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯂꯤꯒꯥꯔꯒꯤ ꯑꯆꯥꯟꯕ ꯑꯃꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯃꯥꯡꯊꯛꯇꯒꯤ ꯆꯠꯅꯔꯛꯄ ꯄꯣꯠꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯣꯂꯤꯒꯥꯔꯅ ꯁꯦꯝꯂꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯏꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯄꯣꯂꯤꯒꯥꯔꯅ ꯁꯦꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯕꯣ ꯄꯣꯂꯤꯒꯥꯔꯒꯤ ꯊꯣꯏꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯇꯝ ꯑꯃꯗꯗꯤ ꯗꯥꯀꯨ ꯂꯩ ꯍꯥꯏꯗꯨꯅ ꯗꯥꯀꯨꯁꯤꯡꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯤꯒꯥꯔꯕꯨ ꯅꯦꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯗꯥꯀꯨ ꯍꯥꯏꯕꯁꯤ ꯎꯗ꯭ꯔꯕꯅꯤꯅ ꯄꯣꯂꯤꯒꯥꯔꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯤꯗꯔ ꯑꯃ ꯈꯟꯕ ꯇꯥꯔꯒꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯧꯅ ꯑꯩꯈꯣꯏꯅ ꯃꯤꯁꯛ ꯑꯗꯨ ꯚꯣꯠ ꯊꯥꯗꯗꯨꯅ ꯈꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯛꯁꯤꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯈꯤ ꯑꯃꯁꯨꯡ ꯍꯅꯨꯃꯟꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯈꯨꯡꯒꯪꯒꯤ ꯌꯥꯝꯅ ꯈꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯣꯂꯤꯒꯥꯔ ꯑꯗꯨ ꯁꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯁꯨꯇꯤꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯆꯥꯕ ꯊꯛꯄ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯈꯣ ꯃꯐꯝ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯈꯨꯠ ꯊꯤꯟꯖꯟꯒꯅꯨ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯁꯦꯝꯂꯛꯂꯕꯅꯤ ꯃꯗꯨꯒꯤ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯛꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤꯁꯨ ꯍꯣꯡꯒꯗꯕꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯄꯣꯂꯤꯒꯥꯔ ꯅꯠꯇꯦ ꯃꯌꯥꯝꯅ ꯈꯟꯕ ꯃꯤꯔꯦꯞ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯅꯥꯕ ꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤ ꯄꯣꯂꯤꯒꯥꯔ ꯑꯗꯨꯒꯤ ꯑꯆꯥꯟꯕ ꯃꯤ ꯑꯗꯨꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯃꯤꯁꯤꯡ ꯂꯩꯕ ꯍꯧꯔꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤꯗꯤ ꯄꯣꯂꯤꯒꯥꯔꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯏ ꯑꯃꯁꯨꯡ ꯇꯦꯛꯁ ꯄꯤꯗ꯭ꯔꯒꯗꯤ ꯐꯨꯊꯕꯁꯨ ꯍꯧꯔꯛꯏ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯊꯨꯒꯥꯏꯕꯁꯨ ꯍꯧꯔꯛꯏ ꯄꯣꯂꯤꯒꯥꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯗꯥꯟ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜ ꯁꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯈꯥꯏꯅꯈꯤꯕ ꯄꯩꯁꯥꯅꯤ ꯑꯗꯨꯕꯨ ꯄꯣꯂꯤꯒꯥꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯝꯇ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤꯗ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯄꯟꯗꯤꯠ ꯑꯗꯨꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯛ ꯑꯃꯠꯇꯗꯤ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯇꯟꯖꯥꯗꯨꯅ ꯑꯍꯜ ꯑꯃꯅ ꯍꯤ ꯑꯃ ꯍꯣꯜꯂꯗꯨꯅ ꯑꯟꯖꯅꯥꯗ꯭ꯔꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯏ ꯑꯍꯜ ꯑꯁꯤ ꯑꯆꯝꯕ ꯑꯍꯜ ꯅꯠꯇꯦ ꯀꯣꯟꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯨ ꯈꯪꯕꯤꯔꯛꯀꯅꯤ ꯅꯣꯡꯃꯗꯤ ꯃꯤꯅꯥꯛꯁꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨ ꯕꯁ ꯇꯣꯡꯗꯨꯅ ꯖꯪꯒꯜꯒꯤ ꯂꯝꯕꯤꯗ ꯐꯥꯎꯔꯒ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯃꯟꯁꯨ ꯕꯁ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯅꯥꯛꯁꯤꯒꯤ ꯃꯈꯣꯡꯗ ꯄꯥꯌꯦꯜ ꯑꯃꯃꯝ ꯁꯤꯕꯤꯔꯝꯃꯤ ꯑꯍꯥꯟꯕ ꯄꯥꯌꯦꯜ ꯑꯗꯨ ꯁꯤꯕ ꯃꯇꯝꯗꯗꯤ ꯀꯔꯤꯝꯇ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯑꯅꯤꯁꯨꯕ ꯄꯥꯌꯦꯜ ꯑꯗꯨ ꯁꯤꯕ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯍꯨꯔꯥꯟꯕꯅꯤ ꯅꯪꯒꯤ ꯄꯥꯌꯦꯜ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛ ꯑꯁꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯪꯅꯔꯤꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯕꯁ ꯑꯗꯨꯒꯤ ꯀꯟꯗꯛꯇꯔ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯁꯤꯕꯨ ꯕꯁ ꯇꯣꯡꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯟꯗꯛꯇꯔ ꯑꯗꯨꯗ ꯆꯩꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯅꯁꯨ ꯍꯦꯃꯟ ꯄꯨꯕ ꯃꯇꯝꯗ ꯅꯪ ꯍꯦꯃꯟ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯍꯦꯃꯟꯄꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯉꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕ ꯇꯥꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯤꯅꯥꯛꯁꯤꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯅ ꯃꯤꯅꯥꯛꯁꯤꯒꯤ ꯃꯃꯤꯠꯇ ꯎꯈꯤ ꯃꯤꯅꯥꯛꯁꯤꯗꯤ ꯄꯣꯂꯤꯒꯥꯔꯗ ꯁꯥꯎꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯈꯨꯡꯒꯪ ꯑꯃꯁꯨꯡ ꯅꯈꯣꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯔꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯤꯅ ꯆꯩꯔꯛꯏ ꯍꯅꯨꯃꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯃꯝꯕꯗꯨꯗ ꯖꯪꯒꯜ ꯐꯥꯎꯔꯒ ꯑꯁꯨꯃꯛ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯂꯣꯝꯗ ꯑꯁꯨꯝ ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯁ ꯑꯗꯨꯗ ꯗꯥꯀꯨ ꯀꯌꯥ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯞꯁꯤꯜꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯈꯤ ꯒꯥꯔꯤ ꯑꯗꯨ ꯆꯦꯟꯗ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯍꯥꯏꯕꯗꯤ ꯕꯁ ꯑꯗꯨ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯨꯝꯊꯔꯛꯄ ꯇꯥꯈꯤ ꯗꯥꯀꯨꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯏ ꯃꯤꯅꯥꯛꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯖꯕ ꯅꯠꯇ꯭ꯔ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯍꯦꯃꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯩ ꯑꯃ ꯊꯠꯇꯨꯅ ꯂꯩꯈꯤ ꯀꯩ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯕꯁ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯁꯤꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯉꯛꯄꯅ ꯂꯣꯏꯈꯤ ꯃꯍꯥꯛꯁꯨ ꯀꯩ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯣꯠꯇꯨꯅ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯊꯧꯗꯣꯛ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩ ꯑꯗꯨꯗꯒꯤ ꯃꯤ ꯑꯃ ꯑꯣꯟꯊꯣꯔꯛꯏ ꯃꯤ ꯑꯁꯤ ꯉꯁꯥꯏ ꯑꯆꯝꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯑꯍꯟ ꯑꯗꯨꯅꯤ ꯍꯦꯃꯟꯁꯨ ꯗꯥꯀꯨꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯥꯎꯔꯤ ꯑꯗꯨꯅ ꯀꯥꯞꯂꯗꯨꯅ
ꯃꯍꯥꯛꯅ ꯃꯤꯅꯥꯛꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯖꯩ ꯃꯤꯅꯥꯛꯁꯤꯗꯨꯗꯤ ꯖꯪꯒꯜ ꯑꯃꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯍꯥꯛꯄꯨ ꯃꯉꯛ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯇꯨꯅ ꯂꯩꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯂꯥꯎꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛꯀꯤ ꯄꯥꯌꯦꯜꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯍꯅꯨꯃꯥꯟꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯃꯛꯇꯨꯅ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯅ ꯃꯤꯅꯥꯛꯁꯤꯗꯨ ꯍꯥꯠꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯊꯤꯜꯂꯛꯂꯤꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯅꯥꯎꯔꯤꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯗꯥꯀꯨꯗꯨꯅ ꯀꯥꯞꯄꯛꯏ ꯑꯃꯁꯨꯡ ꯃꯤꯅꯥꯛꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯕ ꯉꯝꯈꯤ ꯗꯥꯀꯨ ꯀꯌꯥ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯍꯦꯃꯟꯕꯨ ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯜꯂꯗꯨꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯗꯨꯗꯒꯤ ꯂꯪꯊꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯃꯤꯅꯥꯛꯁꯤꯕꯨ ꯄꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯗꯥꯀꯨꯁꯤꯡꯅ ꯍꯦꯃꯟꯇꯨꯕꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯈꯤ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛ ꯈꯪꯗꯦ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯃꯝꯃꯤ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯅꯤ ꯍꯦꯃꯟꯅ ꯃꯤꯅꯥꯛꯁꯤꯒꯤ ꯂꯤꯛ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯟꯕ ꯃꯇꯝꯗ ꯂꯧꯍꯧꯏ ꯑꯗꯨꯕꯨ ꯂꯤꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯆꯤꯡꯗꯒꯤ ꯀꯥꯎꯊꯔꯛꯈꯤ ꯂꯤꯛ ꯑꯗꯨꯁꯨ ꯏꯁꯤꯡꯗ ꯇꯥꯈꯤ ꯃꯍꯥꯛꯁꯨ ꯏꯁꯤꯡꯗ ꯇꯥꯈꯤ ꯂꯤꯛ ꯑꯗꯨꯅ ꯑꯁꯨꯝ ꯇꯥꯈꯤꯕꯗꯒꯤ ꯍꯦꯃꯟꯁꯨ ꯂꯤꯛ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯅ ꯏꯁꯤꯡꯒꯤ ꯏꯔꯣꯟꯅꯨꯡꯗ ꯑꯁꯨꯝ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯡꯊꯛꯇ ꯂꯩꯈꯤꯕ ꯀꯣꯡꯗ꯭ꯔꯦꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯅꯨꯃꯥꯟꯒꯤ ꯏ ꯌꯥꯎꯔꯕ ꯃꯅꯤꯗꯨꯕꯨ ꯊꯦꯡꯅꯈꯤ ꯃꯅꯤꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯏꯁꯤꯡꯗꯒꯤ ꯇꯥꯎꯈꯠꯂꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯤꯅꯥꯛꯁꯤꯁꯨ ꯍꯦꯃꯟꯅ ꯇꯥꯈꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯔꯕꯣꯟ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯔꯕꯣꯟ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯟꯕꯤꯈꯤꯕ ꯃꯤꯁꯛꯇꯨꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯃꯛꯏ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯍꯅꯨꯃꯥꯟꯄꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯆꯦꯅ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯆꯦꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯁꯔꯨ ꯇꯦꯛꯄꯁꯤꯡ ꯑꯗꯨꯕꯨ ꯁꯝꯃꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯇꯧꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯦ ꯑꯩꯅ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗꯤ ꯏꯁꯣꯔꯅ ꯀꯟꯕꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯤꯅꯥꯛꯁꯤ ꯑꯗꯨ ꯄꯟꯆꯥꯌꯠ ꯀꯧꯔꯗꯨꯅ ꯃꯉꯣꯟꯗ ꯄꯣꯂꯤꯒꯥꯒꯤ ꯃꯤꯗꯨꯅ ꯍꯥꯏꯔꯦ ꯃꯃꯥꯡꯊꯛꯇ ꯅꯪꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯗꯥꯀꯨꯁꯤꯡ ꯂꯩꯇꯦ ꯍꯥꯏꯈꯤꯕ ꯇꯥꯏ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯗꯥꯀꯨꯅ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯅ ꯄꯣꯂꯤꯒꯥꯔꯗ ꯂꯥꯟꯖꯔꯦ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥ ꯑꯁꯤ ꯀꯥꯏꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤꯒꯤ ꯃꯄꯥ ꯂꯥꯛꯇꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯇꯔꯞꯇꯒꯤ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯗ ꯃꯥꯁꯇꯔ ꯑꯁꯤ ꯑꯃꯨꯛꯅ ꯑꯃꯨꯛ ꯃꯄꯥꯅꯤ ꯑꯃꯨꯛ ꯍꯥꯏ ꯑꯃꯨꯛꯅ ꯑꯃꯨꯛ ꯃꯄꯨꯅꯤ ꯑꯃꯨꯛ ꯍꯥꯏ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯄꯨꯁꯨ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯨ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯃꯄꯨ ꯑꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯏ ꯄꯣꯂꯤꯒꯥ ꯑꯗꯨꯅ ꯃꯤꯅꯥꯛꯁꯤꯗ ꯗꯣꯛꯇꯔ ꯃꯦꯗꯥꯝ ꯃꯊꯪꯗꯗꯤꯅꯦ ꯅꯪꯅ ꯗꯥꯎ ꯌꯥꯔꯤꯕ ꯑꯗꯨꯃꯥꯏꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯥꯁꯤ ꯂꯥꯛꯇꯨꯅ ꯃꯤꯅꯥꯛꯁꯤꯗ ꯍꯅꯨꯃꯥꯟꯒꯤ ꯃꯁꯥ ꯃꯎ ꯂꯣꯏꯅ ꯇꯤꯍꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯇꯗꯤ ꯂꯥꯌꯦꯡꯕꯤꯌꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯛꯁꯤꯅ ꯆꯤꯡꯅꯔꯤꯕꯁꯤ ꯍꯅꯨꯃꯥꯟꯅ ꯃꯍꯥꯛꯄꯨ ꯀꯟꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯡꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯍꯅꯨꯃꯥꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯍꯅꯨꯃꯥꯟꯁꯨ ꯃꯍꯥꯛꯅ ꯉꯔꯥꯡ ꯈꯨꯜꯂꯛꯈꯤꯕ ꯃꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯥꯗ ꯊꯥꯡꯀꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯅꯤ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯈꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯦꯛ ꯑꯗꯨꯅ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯐꯃꯨꯡ ꯑꯗꯨ ꯇꯦꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈꯤ ꯃꯍꯥꯛꯅ ꯁꯣꯛꯂꯝꯕ ꯈꯣꯠꯂꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯁꯨꯄꯔ ꯄꯥꯋꯔ ꯑꯃ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯋꯔ ꯐꯪꯕꯒꯤ ꯃꯇꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤ ꯉꯥꯛꯁꯪ ꯉꯥꯡꯉꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯆꯦꯒꯤ ꯄꯩꯁꯥ ꯊꯝꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯄꯥꯇ꯭ꯔ ꯑꯗꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯄꯣꯞ ꯂꯥꯎꯊꯣꯛꯑꯝꯃꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯒꯤꯂꯥꯁ ꯑꯃ ꯅꯤꯛꯈꯥꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯐꯨꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯌꯩꯔꯝꯕ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯅꯤꯡꯈꯥꯏꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯥꯁꯤꯅ ꯃꯤꯅꯥꯛꯁꯤꯕꯨ ꯃꯥꯏꯕꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯃꯣꯏ ꯍꯥꯏ ꯊꯥ ꯑꯃꯅꯤꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥꯛꯁꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯍꯅꯨꯃꯥꯟꯇꯤ ꯀꯔꯤꯝꯇ ꯁꯣꯛꯇꯕꯤꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯛꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯍꯅꯨꯃꯥꯟ ꯑꯁꯤ ꯁꯣꯛꯄꯅꯤ ꯑꯃꯁꯨꯡ ꯁꯔꯨ ꯁꯔꯥꯡ ꯇꯦꯛꯄꯅꯤ ꯍꯥꯏꯗꯨꯅ ꯀꯥꯁꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯍꯅꯨꯃꯥꯟꯒꯤ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯇꯥꯈꯠꯂꯗꯨꯅ ꯌꯦꯡꯉꯤ ꯀꯔꯤꯝꯇ ꯁꯣꯛꯑꯝꯗꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯥꯁꯤꯒꯤ ꯃꯃꯥꯏ ꯈꯨꯄꯥꯛꯅ ꯊꯥꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯃꯥꯟ ꯍꯥꯏꯔꯤ ꯃꯤꯅꯥꯛꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯉꯣꯟꯗ ꯈꯨꯄꯥꯛꯅꯤ ꯊꯥꯖꯤꯜꯂꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯀꯥꯁꯤꯅ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩꯅ ꯀꯟꯕꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯔꯨ ꯁꯔꯥꯡꯁꯨ ꯑꯃꯇ ꯇꯦꯛꯑꯝꯗꯦ ꯁꯣꯛꯄꯁꯨ ꯌꯥꯎꯗꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯆꯠꯈꯤ ꯇꯥꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯕꯨ ꯃꯦꯖꯤꯁꯤꯌꯥꯟꯂ ꯍꯦꯛꯇ ꯑꯅꯥꯕꯕꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅ ꯃꯍꯥꯛꯁꯨ ꯊꯥꯖꯗꯕꯤꯗ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯃꯥꯟꯁꯨ ꯃꯤꯅꯥꯛꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯍꯥꯏꯒꯗꯕꯅꯣ ꯑꯩꯅ ꯃꯍꯥꯛ ꯀꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯗꯨꯅ ꯂꯩꯈꯤ ꯃꯍꯥꯛꯀꯤ ꯆꯦꯟ ꯑꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯒꯅꯤꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯦꯟ ꯑꯗꯨ ꯊꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯃꯥꯟꯅ ꯃꯅꯤ ꯑꯗꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩ ꯑꯅꯥꯕ ꯐꯍꯜꯂꯤꯕꯁꯤ ꯃꯍꯥꯛꯅ ꯐꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯤ ꯑꯗꯨꯕꯨ ꯂꯪꯊꯣꯛꯈꯤ
तसेंगना हाइबा मतमदा अनाबा फबगा महाक करिमता खनखिद्रे मीनाक्षीना महापु खंगबिदबसिनी महाना यामना वाजरिबा असि मचीना लाइसंगदे हलपु मतमदा मनाउ नुपादुना हौगतु लेरंबई मतौदु उबा मतमदा मची दुदि ngakpana loiki amasung दुर्गा इमा नंगना आइगी पान पासी नाबा फले मरम अदुना आइना नंगोंदा मई मथक्ता चटकनी हाइबदु चचरनी हाइदुना महा लाइ खुरमदुना लेखि सोला कंदना चमन हरिबा नुपा अदुना स्कूलदा अंगांगसिंगना पुरकपा टिफिन सिंग अदुबु चादुना लेबनी मदौदुदगी मीनाक्षी चु मफम अदु चंगलक्तुना नमाइदु काई खंगदब्रा अंगांगी टिफिन चाथुई बिजाय हाइदुना चैरे मदुरी गुंदा अदुना याम उसितना हाइरे आइदि पाखंगनी चाक थोंबिनबा लेति नंग थोंबिगेरा हाइदुना यामना करेमनदुना हाइरे मदुरी मीनाक्षी मपुना महापु मफम अदुदगी चटकिनबैदमता हाइरे तंजादुना मफम अदुदा हेमंसु लिक अदु पादुना लाई लिक अदु हेक उबा मतमदा चंबना हेत लाई अमसुंग आइगी लिकतु नत्रा हाइदुना हाइरे नंगी लिकतुनि नहानि योथोक्रे ना हाइदुना हाइरे मसी नंगी लिकतु नते मदु लिकतुदि नुपी अमगिनि हाइदुना हाइरे नंगसी यामना नुसिनबगी मोंगा मालिने अदु तरगदि लिकसि पीके गेम अमा सानसि हाइदुना हाइरे तसेंगना हरबा मतमदा मसानसि मिट पुंजलगा मांगबि सानबनि तंजादुरु योंग अदुसु लाक्तुना मखोइना सानरिबदु येंखि सुम सानरबु मतमदा मखोइना हेमंतपु ममित पुदलिंगी मतमदुदा फुगे हाइदुना खनखिबनि सोमना कंदना मपु अदुना मखोइसि शक्ति पाइरे हाइदुना मियाम उसित्रिबनि मखोइबु परातंबिबा ngamba मिसक अमा चंगी पांडव किना भीम लई यादव किना बलराम लई अंजना द्रिगिदी हनुमान चंगी हाइदुना हाइरे असुम तौदुना सुम अमांगबि सानरकपदगिदी हनुमान मकुल हाइरप खुदिंगी मखोइसिंग अदु लाबना पाइदुना ताखि मतौदु मफम अदु लैबा अंगांसिंग अदुना येंगु मतमदसु यामना ngakhi गुदासिंग अदसु ngakपना लोइखि मखोइसिंग अदु थेंगबददा पाइखिबदिना महाना फुरिबने हाइबसि खंखिदे मरम अदुना चमन चंगचिलक्तुना हनुमान की ममाल खुपाना थाबा मतमदा महाकी खुबाकी सरुदु तेखि सरुदु अमु समजनबिगे हाइदुना महाना मुलैथेखि अमु हाने फिबम नोंग थामी चमनदि नाबना खांबा ngamkhide गुदासिंग अदुना लैरिबा फिबम अदु उबा मतमदा मखोइसिंग असिदि कनाना तौरिबनो हाइदुना हांगी स्कूल की अंगांगसिंगना नंगना तौरिबनि हाइदुना हाइरे मतौदु उबा मतमदा महाक्ति यामना ngakpa हाइबदुसु अइखि तंजादुना मीनाक्षी थोले करिनो तौरिबसे हाइदुना हांगी गुदासिंग असि अइना फुरिबनि हाइदुना हाइरे हनुमान की वाइसिंग अदु ताबा मतमदा मीनाक्षीदी सुंता थाजौ हाइबा याखिदे अंगांगसिंगदा हंगु हाइदुना हाइरे अंगांगसिंगदा हंगबु मतमदसु हनुमान फुरिबनि हाइदुना हाइरे मीसिना थाजरोइ हाइना थाजदबा तारगदि सुंता थाजदे हाइदुनि अंगांगसिंग असिदा नंगना करिगिदमक्ता ओइदबा ngambu तंबिरिबनो हाइदुना महाना ओइना सावरे फरे दु तारगदि नंगना ख्वाइदि ngakkadaba पसक अमा पीगे हाइदुना चेन अदु पीगे तबो मतमदा माकी चेन अदुदि योंग अदुना पुदुना चक्खिबनि मरम अदुना योंग अदुदा महाना चेन अदु पिरो हाइदुना हाइरे अदुबु योंग अदुना पीखिदे हनुमान मीनाक्षी ममांग चोप तारे हाइदुना खली मरम अदुना माकी शक्ति अदु उलगे हाइदुना महाना योंगना तोंगलिबा उ अदुरा खोंबांगना काउबा मतमदा माकी खुराइ अदु काइखि मदुरगी महाना चफु अमला थिनबा मतमदसु माकी खुद अदु नादुना तोखि तसेंगना हरबा मतमदा हनुमान की पावर असि नुमित पुतागी तारगदि माकी पावर से डाउन ताइ हाइबदि माकी पावर असि नुमित लेरगदि लैबनि नुमित लेत्रगना लैते तसेंगना हरबा मतमदा कोई मिर्ग्यागी जादुगी पावर गुमबनि मीनाक्षीसु नंगसी ओइदबा याम ngam मीनि हाइदुना मा थीना ngamदुना मफम अदुरै चतखि तजादुरा महान ममांगथक्ता लंखत्किबा मी अदु मफम अदुरा तारई अदुगा गुहादा लुपखि मदुरगिदी हेमंसु महान लंथोखिबा जगादुदा हाइबदि महान ममांगथक्ता मनी लंथोखिबा जगादुदा मनी मु थीबा लै मदुरी महाना करिगुंबा अंगांगबा अरंग पसक अमा उब्रा हाइदुना मचे धांगी मचेना मैतान लै मैतान पिरौरा हाइदुना हांगी यारनी हाइदुना महाना मचे अदुगी फिबम अदुदा तुमिना लैजखि असुम थिरकपदगिदी महाना मनीदु थेंगनखि मदुदगिदी महाना मनीदु पाइदुना मनीदुदगी पावर करमना फंगलिबनो हाइदुना महाना मखल मखा क्यागी पांबा क्यामरम थेकी तसेंगना हरबा मतमदा पूजा फावो तौखि महाना पूजा तौबई मतौदु उबु मतमदा मचेना सावदुना नंगसी ब्लैक मैजिक तौरगा अनाबा फरिब्रा हाइदुना मचेना महापु फुगे हाइदुना कोइदान तानखि मचेना सुम तानरकपदगिदी महाक्सु सगाय अमगी मथक्ता तुमदुना लैखि महाना मनीदुदा करिगुंबा नंगना पावर पी तारगदि अमु लौथोख्रि फजना करिगिनो मीनाक्षी ममांगदा ऐसे चोपदु नंगे हानदि महाना ऐसे हुरानबने हाइदुना खनबने हबजिसिना अमु फत्तबा मीने हाइदुना खनख्रनि नुंसी हाइबा फावबा फोंदोक्त्रिगै मतमदा अई पुंसीसि पुंलोय लुहेले हाइदुना महाक्सु मनीदु महाकी मथबाक्ता थमनदुना तुमखि नोंगालपा मतमदनि महाना मनीदु येंबा मतमदा पुंगाय nganbagi मोंगदु उबा मतमदा थांगतुना महाना निमित्त थंबा मतमददि मनीदुदगी मंगाल अमा थोलक्तुना महाक्सु शक्ति फंखि अमसुंग माकी वेग अदु सगायतुना पुबा ngamdabadagi मा मखादा तारखि मदुरगी हेमंसु ममानबा काशीगी मनाक्ता लाक्तुना अइना कल्लिबा अइना चटपा ngamलिबा अइंगोंदा शक्ति फंगलिबासि मसिगी मनीसिना पावर पीरिबने हाइदुना हाइरे वहाइदु ता मतमदा ममानबदु थाजखिदे अइबु लाइरिक हाइति हाइदुना नंगना पंगाय हाइजनबा याब्रा क्लास 4 फाउती अइचु पास तौरि हाइदुना हाइरे मदुरै हनुमान हाइरे
ꯑꯩꯉꯣꯟꯗ ꯐꯪꯂꯤꯕ ꯄꯋꯥꯔꯁꯦ ꯁꯛꯇꯤꯃꯥꯟꯒꯨꯝꯕ ꯁꯨꯄꯔꯃꯦꯟꯒꯨꯝꯕ ꯄꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯪꯍꯥꯏꯗ ꯍꯥꯏꯖꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯅ ꯁꯥꯎꯔꯛꯏ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯍꯅꯨꯃꯟꯁꯨ ꯌꯣꯠꯀꯤ ꯁꯨꯝꯕꯟ ꯑꯗꯨ ꯊꯥꯡꯒꯠꯂꯦ ꯌꯣꯠꯀꯤ ꯁꯨꯝꯕꯟ ꯑꯗꯨ ꯊꯥꯡꯒꯠꯄ ꯃꯇꯝꯗ ꯃꯗꯨꯗꯤ ꯕꯥꯍꯨꯕꯂꯤꯁꯨ ꯇꯧꯕ ꯉꯝꯃꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯗ ꯑꯃꯨꯛ ꯀꯤꯟ ꯑꯃꯨꯛ ꯊꯤꯜꯂꯤ ꯑꯗꯨꯒ ꯋꯥꯜ ꯑꯗꯨ ꯊꯨꯒꯥꯏꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯗꯨꯗꯤ ꯃꯍꯦꯁ ꯕꯥꯕꯨꯅ ꯐꯤꯂꯝꯗ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯂꯩꯕꯥꯛꯇ ꯌꯣꯠ ꯑꯃ ꯌꯨꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯃꯈꯣꯡꯅ ꯅꯦꯠꯁꯟꯗꯨꯅ ꯃꯅꯨꯡꯗ ꯄꯨꯊꯍꯟꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯃꯤꯊꯨꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯍꯦꯟꯄꯝ ꯑꯃꯨꯛ ꯀꯥꯎꯊꯠꯂꯤ ꯃꯇꯧ ꯑꯗꯨꯗ ꯃꯗꯨꯗꯤ ꯑꯜꯂꯨ ꯑꯔꯖꯨꯟꯒꯤ ꯄꯨꯁꯄꯥꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯍꯅꯨꯃꯟ ꯍꯥꯏꯔꯛꯏ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯨꯄꯔ ꯍꯤꯔꯣꯁꯤꯡꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯐꯤꯂꯝꯒꯤ ꯀꯥꯡꯕꯨꯅ ꯀꯣꯄꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯋꯥꯔ ꯄꯥꯏ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯑꯃ ꯎꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯗꯩꯁꯨ ꯍꯦꯟꯅ ꯑꯆꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯔꯖꯅꯤꯀꯥꯟꯠꯀꯤ ꯐꯦꯟꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯑꯅꯩꯕ ꯊꯕꯛ ꯑꯃ ꯇꯧꯒꯗꯕꯅꯤ ꯇ꯭ꯔꯦꯟꯒꯥꯁꯤ ꯈꯨꯠꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤꯗ ꯂꯥꯛꯏ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤ ꯑꯗꯨꯗ ꯍꯅꯨꯃꯟꯁꯨ ꯇ꯭ꯔꯦꯟ ꯈꯥꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯁꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯅꯤ ꯑꯗꯨꯕꯨ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯤ ꯑꯁꯨꯝ ꯇ꯭ꯔꯦꯟ ꯂꯥꯛꯄꯗꯒꯤꯗꯤ ꯍꯅꯨꯃꯟꯁꯨ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯃꯟꯈꯤꯗꯨꯅ ꯇꯥꯂꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯄ ꯉꯝꯈꯤꯗꯦ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯣꯝꯇꯠꯇꯨꯅ ꯌꯧꯒꯩ ꯇꯥꯈꯤ ꯃꯗꯨꯗꯒꯤ ꯀꯥꯁꯤꯅ ꯃꯃꯥꯟꯅꯕꯗꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯑꯣꯛ ꯈꯣꯡꯒꯩ ꯀꯥꯞꯄꯛꯄꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯅ ꯃꯅꯤꯡꯗꯒꯤ ꯂꯥꯛꯇꯨꯅ ꯀꯥꯁꯤꯗ ꯑꯩ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯁꯤꯅ ꯃꯉꯣꯟꯗ ꯁꯨꯄꯔ ꯄꯋꯥꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯉꯝꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯒꯣꯁꯔꯤ ꯍꯥꯡꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯒꯣꯁꯔꯤ ꯍꯥꯡꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯣꯡ ꯑꯗꯨꯅ ꯆꯦꯟ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯆꯦꯟ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯣꯁꯔꯤ ꯍꯥꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯝꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯌꯣꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯐꯣꯏ ꯑꯃ ꯄꯤꯔꯗꯨꯅ ꯆꯦꯟ ꯑꯗꯨꯕꯨ ꯂꯧꯈꯤ ꯆꯦꯟ ꯑꯗꯨ ꯃꯍꯥꯛꯅ ꯁꯤꯖꯟꯗꯨꯅ ꯄꯣꯠꯆꯩ ꯌꯣꯟꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯁꯨ ꯂꯥꯛꯏ ꯃꯤꯅꯥꯛꯁꯤꯅ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯃꯍꯥꯛꯀꯤ ꯆꯦꯟ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯪꯒꯤ ꯆꯦꯟ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯊꯣꯛꯏ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯆꯤꯡꯈꯠꯂꯗꯨꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯁꯣꯛꯈꯤꯕꯒꯤ ꯕꯦꯟꯗꯦꯖ ꯇꯧꯔꯒ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯄꯨ ꯗꯥꯀꯨꯁꯤꯡꯗꯒꯤ ꯀꯟꯕꯤꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯕꯁꯤ ꯃꯤꯅꯥꯛꯁꯤꯅ ꯈꯟꯈꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯅꯤꯅ ꯃꯍꯥꯛꯁꯨ ꯑꯣꯏꯗꯕ ꯉꯥꯡꯈꯤ ꯑꯃꯁꯨꯡ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯅꯤꯡꯗꯕꯒꯤ ꯑꯩꯅ ꯃꯃꯥꯡꯊꯛꯇꯒꯤ ꯂꯣꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯠꯊꯣꯛꯄꯅꯤ ꯅꯪꯒꯤ ꯊꯋꯥꯏ ꯀꯜꯂꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯀ꯭ꯔꯦꯗꯤꯠ ꯂꯧꯕ ꯂꯥꯛꯇꯣꯔꯤꯕꯅꯣ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯐꯪꯂꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅꯁꯨ ꯂꯤꯛ ꯑꯗꯨ ꯃꯤꯅꯥꯛꯁꯤꯗ ꯄꯤꯊꯣꯛꯈꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯤꯅꯥꯛꯁꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯦꯡꯕ ꯃꯇꯝꯗ ꯋꯥꯟꯊꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨꯗꯤ ꯎꯆꯦꯛ ꯃꯀꯣꯜꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯗ ꯎꯆꯦꯛ ꯀꯌꯥꯃꯔꯨꯝꯁꯨ ꯄꯥꯏꯔꯛꯇꯨꯅ ꯃꯀꯣꯟ ꯏꯈꯠꯂꯗꯨꯅ ꯄꯥꯏꯁꯤꯟꯅꯕꯁꯨ ꯍꯣꯠꯅꯔꯤꯕꯅꯤ ꯃꯤꯅꯥꯛꯁꯤ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯒ ꯑꯁꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯍꯅꯨꯃꯟ ꯑꯃꯁꯨꯡ ꯀꯥꯁꯤꯅ ꯎꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯃꯟꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯕꯗꯤ ꯍꯅꯨꯃꯟ ꯑꯃꯁꯨꯡ ꯀꯥꯁꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯗ ꯗꯥꯀꯨꯁꯤꯡꯗꯒꯤ ꯀꯟꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯍꯥꯛꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯒꯨꯅꯦꯁꯋꯔ ꯔꯥꯎ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯅꯨꯃꯟꯇꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯆꯤꯡꯈꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯁꯣꯛꯂꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯛꯏ ꯑꯃꯝꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯅꯥꯎꯔꯤ ꯀꯥꯞꯄꯗ ꯄꯥꯟꯗꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯅꯨꯃꯟꯅ ꯅꯪ ꯑꯦꯝ ꯀꯌꯥꯝ ꯆꯨꯝꯒꯤ ꯌꯦꯡ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯥꯎꯔꯤꯁꯨ ꯄꯨꯔꯛꯇꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯃꯟꯅ ꯅꯥꯎꯔꯤ ꯄꯨꯊꯣꯛꯗꯨꯅ ꯑꯥꯗꯒꯤ ꯌꯨꯕꯤꯁꯤ ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯂꯥꯞꯃꯜꯂꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯝꯒꯅꯤ ꯅꯪ ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯌꯨꯕꯤꯗꯨꯗ ꯅꯥꯎꯔꯤ ꯇꯧꯔ ꯀꯥꯞꯍꯟꯕ ꯃꯇꯝꯗꯗꯤ ꯌꯨꯕꯤꯗꯨꯗ ꯄꯥꯟꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯍꯨ ꯊꯛꯀꯦ ꯇꯧꯕ ꯐꯥꯔꯃꯔ ꯑꯃꯒꯤ ꯍꯨ ꯂꯤꯂꯤꯗꯨꯗ ꯄꯥꯟꯈꯤ ꯑꯃꯁꯨꯡ ꯀꯥꯏꯈꯤ ꯍꯨ ꯊꯛꯀꯦ ꯇꯧꯔꯤꯕ ꯑꯍꯜ ꯑꯗꯨꯗꯤ ꯃꯤꯅꯥꯛꯁꯤꯒ ꯈꯪꯅꯕ ꯑꯍꯜ ꯑꯃ ꯑꯣꯏꯔꯝꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕꯨ ꯇꯧꯒꯅꯤ ꯑꯩꯅ ꯂꯣꯛꯆꯕ ꯃꯍꯩ ꯃꯔꯣꯡ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯇꯦꯛꯁ ꯄꯤꯕꯒꯤ ꯅꯃꯥꯗ ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯔ ꯂꯦꯝꯖꯕꯗꯨꯁꯨ ꯂꯣꯏꯅ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯨꯕꯤꯈ꯭ꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯗꯥꯀꯨ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯑꯣꯠꯄ ꯅꯩꯕ ꯀꯌꯥꯃꯔꯨꯝ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯒꯤ ꯀꯌꯥꯃꯔꯨꯝꯁꯨ ꯃꯨꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯨ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯔꯦꯁꯂꯤꯡ ꯑꯃ ꯁꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄꯤꯕꯅꯤ ꯑꯩꯗꯤ ꯃꯈꯣꯏꯒ ꯐꯨꯅꯕꯁꯨ ꯉꯝꯂꯣꯏꯗꯕꯅꯤꯅ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯃꯟ ꯑꯃꯁꯨꯡ ꯃꯤꯅꯥꯛꯁꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯔꯤ ꯒꯖꯥꯄꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯥꯀꯨꯁꯤꯡꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯐꯥꯎꯕ ꯃꯨꯟꯗꯨꯅ
ꯅꯪꯒꯤ ꯂꯣꯏꯅ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯉꯦ ꯅꯪꯗꯤ ꯗꯥꯀꯨꯗꯩꯁꯨ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯒꯖꯥꯄꯇꯤꯅ ꯍꯥꯏꯔꯦ ꯃꯃꯥꯡ ꯊꯛꯇꯒꯤ ꯆꯠꯅꯔꯛꯂꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯗꯨꯃꯛ ꯆꯠꯅꯗꯨꯅ ꯂꯥꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯂꯩꯇꯔꯒꯗꯤ ꯑꯩꯒ ꯐꯨꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯩꯒ ꯐꯨꯅꯁꯤ ꯑꯩꯒ ꯐꯨꯅꯕ ꯃꯇꯝꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯍꯅꯨꯃꯟꯇꯤ ꯄꯋꯥꯔ ꯄꯥꯏꯔꯕꯅꯤꯅ ꯃꯍꯥꯛꯅ ꯒꯖꯥꯄꯇꯤꯕꯨ ꯐꯨꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯀꯥꯁꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯤ ꯃꯗꯨꯗꯤ ꯀꯥꯁꯤꯅ ꯍꯥꯏꯔꯦ ꯃꯤꯅꯥꯛꯁꯤꯒꯤꯗꯃꯛꯇ ꯃꯤꯅꯥꯛꯁꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯅꯨꯄꯥ ꯒꯨꯅꯦꯁꯣꯔ ꯔꯥꯎꯅ ꯃꯍꯥꯛꯀꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯨꯅꯦꯁꯣꯔ ꯔꯥꯎꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯊꯋꯥꯏ ꯃꯥꯡꯕ ꯇꯜꯂꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯅꯪꯗꯤ ꯗꯥꯀꯨꯁꯤꯡ ꯑꯗꯨꯒ ꯐꯨꯅꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯈꯤꯕꯗꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯒꯨꯅꯦꯁꯣꯔ ꯔꯥꯎꯅ ꯍꯥꯏꯔꯦ ꯑꯩ ꯗꯥꯀꯨꯁꯤꯡꯒ ꯈꯟꯅꯕ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯪꯅ ꯁꯣꯛꯂꯤꯕꯁꯤꯅ ꯀꯗꯥꯏꯗꯒꯤ ꯍꯥꯏꯗꯨꯅ ꯃꯤꯅꯥꯛꯁꯤꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯁꯣꯛꯂꯤꯕ ꯑꯁꯤꯗꯤ ꯍꯨꯏꯅ ꯆꯤꯛꯄꯅꯤ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒꯅ ꯌꯥꯝꯅ ꯆꯤꯡꯈꯠꯅꯤꯡ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯨꯝꯒꯤꯁꯤꯁꯨ ꯄꯨꯟꯅ ꯂꯧꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯨꯝꯒꯤꯗꯨꯕꯨ ꯆꯤꯡꯈꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯕꯥꯟꯗ ꯌꯥꯟꯁꯤꯟꯈꯤ ꯅꯨꯄꯥꯗꯨꯁꯨ ꯒꯖꯥꯄꯇꯤꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯗꯨꯀꯥꯟꯗ ꯂꯥꯛꯎ ꯕꯤꯁꯀꯨꯠ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯃꯗꯨꯗꯒꯤ ꯒꯖꯥꯄꯇꯤꯅ ꯃꯤꯅꯥꯛꯁꯤꯕꯨ ꯔꯤꯡꯗ ꯂꯥꯛꯑꯣ ꯐꯨꯅꯔꯁꯤ ꯅꯪꯒ ꯐꯨꯅꯕ ꯃꯇꯝꯗ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯃꯟꯅ ꯕꯤꯡꯒꯨꯟ ꯈꯣꯡꯉꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯣꯏꯅ ꯐꯨꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯨꯅꯕ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯏ ꯃꯃꯥꯡꯊꯛꯇ ꯔꯦꯁꯂꯤꯡꯗ ꯁꯣꯛꯈꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯈꯣꯡ ꯁꯦꯛꯇꯨꯅ ꯐꯨꯅꯕꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯒꯖꯥꯄꯇꯤꯅ ꯍꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯅꯊꯋꯥꯏ ꯃꯥꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯣ ꯃꯗꯨꯗꯒꯤ ꯍꯅꯨꯃꯟꯁꯨ ꯀꯔꯤꯝꯇ ꯇꯥꯗꯕꯤꯗ ꯔꯤꯡ ꯑꯗꯨ ꯆꯪꯉꯛꯏ ꯇꯟꯖꯥꯗꯨꯅ ꯃꯤꯅꯥꯛꯁꯤꯅ ꯇꯧꯗ꯭ꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯔꯦꯁꯂꯤꯡꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯤ ꯍꯅꯨꯃꯟꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯍꯨꯔꯥꯟꯕꯁꯨ ꯍꯩ ꯐꯨꯅꯕꯁꯨ ꯍꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯤ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯀꯥꯁꯤꯅ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯃꯤꯅꯥꯛꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯒꯖꯥꯄꯇꯤꯁꯤ ꯃꯍꯥꯛꯅ ꯁꯨꯄꯥꯏ ꯄꯥꯏꯔ ꯅꯩꯒ꯭ꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯅꯨꯃꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇ ꯊꯥꯡꯒꯠꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯀꯥꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯅꯨꯃꯟꯇ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯅꯥꯛꯁꯤꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤ ꯍꯧꯖꯤꯛꯇ ꯐꯨꯕꯗ ꯇꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯃꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯅꯨꯃꯟꯇ ꯑꯃꯨꯛ ꯆꯦꯜꯂꯣ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯂꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠꯁꯨ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯐꯝ ꯈꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯊꯣꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯍꯥꯛ ꯃꯇꯝ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤ ꯁꯥꯟꯅꯈꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗꯒꯤꯗꯤ ꯒꯖꯥꯄꯇꯤꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯒꯖꯥꯄꯇꯤꯗ ꯂꯪꯁꯤꯜꯂꯤ ꯃꯈꯣꯏꯅ ꯐꯨꯅꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯆꯦ ꯑꯗꯨꯗ ꯄꯥꯎ ꯇꯝꯕꯗꯒꯤ ꯃꯆꯦ ꯑꯗꯨꯁꯨ ꯄꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯏ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯑꯄꯪꯕꯅꯤ ꯒꯙꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒ ꯐꯨꯅꯒꯅꯤ ꯈꯪꯗꯕꯒꯤꯅꯤ ꯃꯍꯥꯛꯄꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯍꯥꯛꯄꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯖꯔꯛꯏ ꯃꯗꯨꯗ ꯀꯥꯁꯤꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯆꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯑꯉꯥꯎꯕꯅꯤ ꯅꯪꯗꯤ ꯈꯥꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯥꯁꯤꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗꯗꯤ ꯅꯨꯃꯤꯠ ꯊꯣꯛꯂꯤ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯊꯣꯛꯄꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯖꯥꯄꯇꯤꯅ ꯍꯅꯨꯃꯟꯄꯨ ꯆꯞꯈꯥꯏꯗꯨꯅ ꯃꯉꯛ ꯑꯗꯨꯕꯨ ꯉꯛꯇꯤ ꯆꯞꯄꯗꯨꯅ ꯊꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯁꯛꯇꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯤ ꯍꯅꯨꯃꯟ ꯒꯙꯥ ꯈꯔꯅꯗꯤ ꯑꯅꯤꯗꯨꯒꯤꯗꯃꯛꯇ ꯊꯋꯥꯏ ꯂꯧꯕꯁꯨ ꯉꯝꯃꯤ ꯑꯃꯁꯨꯡ ꯑꯄꯪꯕ ꯈꯔꯅꯗꯤ ꯃꯁꯥ ꯃꯊꯟꯇ ꯊꯋꯥꯏ ꯀꯠꯊꯣꯛꯄꯁꯨ ꯉꯝꯂꯤꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯒꯖꯥꯄꯇꯤꯅ ꯍꯅꯨꯃꯟꯒꯤ ꯃꯉꯛ ꯑꯗꯨꯕు ꯂꯩꯊꯠꯂꯗꯨꯅ ꯍꯅꯨꯃꯟꯄꯨ ꯍꯥꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯆꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯀꯧꯏ ꯃꯤꯅꯥꯛꯁꯤꯗꯤ ꯍꯅꯨꯃꯟ ꯁꯤꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯣꯏꯗꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯨ ꯌꯧꯗ꯭ꯔꯤ ꯃꯗꯨꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯅꯨꯃꯟꯒꯤ ꯈꯥꯎ ꯑꯗꯨꯗꯒꯤ ꯃꯅꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯇ ꯇꯥꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯥ ꯁꯥꯔꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯁꯤꯅ ꯅꯨꯡꯁꯥ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯇꯤꯌꯥꯁꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯃꯟꯁꯨ ꯍꯧꯒꯠꯂꯛꯈꯤ ꯒꯖꯥꯄꯇꯤꯅ ꯆꯪꯁꯤꯜꯂꯗꯨꯅ ꯍꯅꯨꯃꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯍꯅꯨꯃꯟꯅ ꯒꯖꯥꯄꯇꯤꯕꯨ ꯊꯥꯡꯒꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯕꯨ ꯃꯅꯒꯟꯗ ꯊꯝꯂꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯊꯦꯛꯈꯤ ꯑꯃꯁꯨꯡ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯊꯨꯗꯦꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯖꯥꯄꯇꯤꯒꯤ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯞꯅ ꯄꯨꯊꯔꯛꯏ ꯃꯥꯅ ꯄꯨꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯥꯊꯤꯅ ꯐꯨꯕꯒꯤ ꯃꯑꯣꯡꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯁꯥꯎꯠꯀꯤ ꯐꯤꯂꯝꯗ ꯕꯦꯠꯁꯤꯡ ꯑꯁꯤ ꯐꯨꯕ ꯃꯇꯝꯗ ꯀꯣꯏꯄꯥꯏ ꯄꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯐꯨꯔꯤꯕ ꯑꯁꯤꯗꯤ ꯁꯥꯎꯠꯀꯤ ꯐꯤꯂꯝꯗꯒꯤꯁꯨ ꯍꯦꯟꯅ ꯋꯥꯡꯅ ꯄꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯥꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯒꯤ ꯈꯨꯐꯨ ꯑꯁꯤꯗꯤ ꯍꯦꯔꯣꯅ ꯐꯨꯕ ꯈꯨꯐꯨ ꯅꯠꯇꯦ ꯁꯨꯄꯔ ꯍꯦꯔꯣꯅ ꯐꯨꯕ ꯈꯨꯐꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯇꯥꯔꯛꯇꯨꯅ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯂꯣꯡꯈꯠꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯍꯅꯨꯃꯟꯅ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯃꯥꯡꯊꯛꯇ ꯂꯪꯀꯥꯗ ꯔꯥꯕꯟꯒꯤ ꯃꯃꯥꯡꯗ ꯍꯅꯨꯃꯥꯟꯅ ꯃꯍꯥꯛꯀꯤ ꯃꯃꯩꯁꯤꯡ ꯑꯗꯨ ꯀꯣꯟꯁꯤꯜꯂꯗꯨꯅ ꯃꯥꯒꯤ ꯐꯝꯅꯕ ꯑꯁꯣꯟ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯨꯗ ꯐꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒꯤ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯨ ꯑꯆꯝꯕ ꯑꯍꯜ ꯅꯠꯇꯦ ꯍꯥꯏꯈꯤꯕ ꯃꯃꯥꯡꯒꯤ ꯑꯍꯜ ꯑꯗꯨꯅ ꯎꯈꯤ
ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡꯅ ꯍꯅꯨꯃꯥꯟꯄꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ ꯌꯣꯡ ꯑꯃ ꯂꯥꯛꯄꯗꯨꯅꯁꯨ ꯍꯅꯨꯃꯥꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯣꯂꯤꯒꯥꯔꯅ ꯄꯥꯏꯒꯗꯕ ꯆꯩ ꯑꯗꯨ ꯃꯍꯥꯛꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯨꯒꯥꯏꯈꯤ ꯊꯨꯗꯦꯛꯈꯤ ꯀꯔꯤꯒꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯣꯂꯤꯒꯥꯔꯒꯤ ꯆꯠꯅꯕꯤ ꯊꯝꯂꯔꯣꯏ ꯃꯃꯥꯡꯊꯛꯇ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯅꯔꯗꯨꯅ ꯃꯤꯍꯨꯠ ꯈꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯚꯣꯠ ꯊꯥꯗꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯤꯔꯦꯞ ꯑꯗꯨ ꯂꯦꯞꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤ ꯉꯁꯤꯗꯒꯤ ꯄꯣꯂꯤꯒꯥꯔꯒꯤ ꯆꯠꯅꯕꯤꯁꯤ ꯃꯨꯊꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯇꯟꯖꯥꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯏꯀꯦꯜ ꯑꯃꯁꯨꯡ ꯁꯤꯔꯤꯁꯨ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯕꯁ ꯐꯥꯎꯕ ꯌꯥꯝꯅ ꯇꯥꯡꯅ ꯂꯥꯛꯈ꯭ꯔꯕ ꯖꯒꯥ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯅꯈꯤ